MHA na Kuki Luchingba singa ohumlak suboy na wari sanakri sugi ground rule semdok pagi matana kupna khanakri Ministry of Home Affairs MHA ge officials na Kuki insurgent group singa wari sanakri ohumlak suboy na kalani na wari sanakibada suspension of operations su agreement gi ground rule sing semdok pagi matang na makhata na khanakiyai na tribunal da phanglak report manari haukiba jun mapana sum Zun Taraga Trutana Kalani wari Shanaki Bagalo in Manipur gi highway sing that Miambo Aki Kangate and Setoksin Jahana Bamasum Logi Wang but the party book license surrender to Matana Kumna Kanaki Kumza English and Nika Kungo home the Meta de Hona Manipura Kanglup Aniki Marta Hana Sunabiki Togo Tolokraba Matunda Nakarani Marati Yashinaba Puratuna Ingta Papibum Amalehana Biki Panamda MHA and a Maitegi CSO Singamas Kuki Luchingba sing wari Shanabiki Taurang Lokatuna Laki Maitegi CSO singi Manipur gi mafam punamakta miyamna aki ekhang leitana sathok sin tawda yahangadabane haba wapam yawna tuan ba demand kat photki Kuki Luchingba singi maikai degi legislature leba union territory ama semgadabane haba wapam taksindun laki wari sanabada yawkhiba Kuki Luchingba mana tribunal phungdokhibagi matungina zone mapan gi matung tarakpada center ga wari sanabada singthaningai oiba mongna khumang sukshin bangamli adhuba matamna Kuki singna talliba demand phanglagane habagi thajab laide hari Kumza English Singani Nipani Hona Center ga Pistok Togura Lakliba Kuki militant groups singi designated Kemaya but my station namna Kundaba Mapanga Nagnan Labor Maramna Shugi Kem Sing Hongdo Han Kina Vigi Apam but my Kayadi Pongdo Napaleki Ministry of Home Affairs na Shu Agreement ground rules in review to Bugaloina Tasigi Manunda my temas Kuki Luchingba Singa Makata na Wari Sanabigi Taurang Lokolak Paye Hena Tazanari Kumza English Singani Nipana Kuyakpina Kiba Su Agreement Sahi Kudingi Sangdoktun Laki Adubu Kumza English Singani Kungamari February Kungamapanda Manipulang on Nakalahunga Agreement Sidigi Tokli Hanatoki Kumza English Singani Nipana Kulai Pina Kiba Su Agreement ground rules in Giwanga Oki militants in Hingsai Gueva Torang Kalakolapana Maramoraga Manipura Kangluki Unkana Tolakpani Hanagi Minister and Bedena Karakana Pongtopalekri Ministry of Home Affairs na Korapari gi ohmlak subo oina ngarang wari sanaki bra Kuki gi Maikedi gi United People's Front UPF amasum Kuki National Organization KNO gi makok tongbu Luchingba kaya na saryaki Ministry of Home Affairs ki Maikaidana Intelligence Bureau amadi Ministry gi makok tongbu officials sing kaya yana saryaki UPF amadi amasum KNO gi kedar listing ani Sanirom singi district sing da hangdokpa tuwan ma designated camp taraga mari da thambagaloina Kedar amamam tha khutingi lupa lising taru stipend oina piduna lakhibani haujik thoklibu wathok asi solution hanabagi panamda su agreement abrogate tawgudabani haina meke kyari ki taksilakpa lekhre amarom danamu official secret ek ngak na satabasing akan basarak phangadori lenga ki aruna thup ngak na satnaba mari reinaba official singda GAD na section warol pikre Lenga ki maru ibu official document sing section thambaga loina aron athup singa na sanaba Manipur lenga mari na basing akan ba section warol pikre Manipur lenga ki general administrations department GAD na thokpa thoki basi rol magi matungina hauji thabak tori ba musum thabak tagi potha khraba mi ekhrana lenga ki aron athup sing lebak miyam na khangan bagi thawong sa thari thengnari Hariba thawong Central Civil Services Conduct Rules 1964 gi rule number 8 amasum 11 loina official secret act 1923 gi section 5 na Yadava Thoni Hanadis another legal provision singasiki wang when a kanagumana tabaktoram thingnaravadi logo matic sab excelokani Lengaki employee Senaram Lagana Sanaba rules and Gimakadama Tautab disciplinary excelokani Hana ZAD rules in a make Sinapali ZAD rules in a public center undertaking PSU Autonomous Buddhist Board Society Agency Commission Government aided company amari university sing yaw na laingaki loisang punamak thabak tori be employee singna kariguma phibam amata da classified documents sing paisin no thamba natragana sijinabi yaw haba akan bawapam laingaki sirul asida pali National Security ka mari lainaba information punamak section na thambagi tangai phadaba leiba maramna leiba asitu official secret act na duna lakhibani ek asigi mayok thabak toramba thingnarabadi hariba miyedu logi matung ina matik sabe action lokhat pa yai haba wapam ek asida mayek singna pali National Security ki wapam asi yamna maru oina launa batara bus tuan civil Liberties Group amadi media organization kya no official secret ek mayok yaning da wapam kya phungdok ngar pa lekhe
ek asi aran mongda sijinaraga lainga ki asoiba madi aran ma thorang sing miyam dik losinduna thamna bo kona ba yawre haina civil leaders organization kiana maral sirak leki domainama national security da akai ba thon gada ba leirabadi ek asi mapung phana sanhan batangai fari hai ki layeng bagi mingda doctor na private park ka kre Assam ki Silchar da leiba hospital ama da layeng duna leirakhiba Manipur gi miyoema doctor na biopsy tawgani haiduna masagi ayaba yauduna finungi haksang ka kre haina report amana phongdorakli finungi haksang ka thatpikraba miyoeduna mahak pula yeng liba doctor adugi mathakta complaint file tokre Jiribam district gi Atikur Rahman kawba miyoedu finungi haksang da infection tawrakpadagi Silchar da leiba private hospital ama da layeng khibani miyoeduna file tawkiba complaint adugi matung ina mahak pula yeng liba doctor aduna makhal kya gi test tholaba matung da singna bakra leibadagi biopsy tawna ba khangalaki matam ikan kanadana mahakpu operation theater da pushalaga masagi ayabi yaudana phinungi haksang kakthakibani ahanbada mahak phinungi haksang kakthakri haiba masana khangjakidi operation loiraba dressing lokthokpa numita private part yarom khidabani hari masagi private part yaudre haiba he khanglakiba ga mahakna doctor sinha koba mahakpu laying liba doctor adu kyara khana unana bohna kedobo hospital gi administration ga doctor adu unabagi khudong saba phangkidi maduna maram moira ka police ta complaint file tokibani Miyoi taraga taruk positive ori Manipur ngasi khakta da miyoi taraga taruk COVID-19 positive ori nauna positive oirakhiba miyoi taraga taruk asi hapsilaga handaki anoba COVID ki web asida positive oikiba masing sani ga maudraga taruk yaukre ITSP dagi phangba paun hai ngasi positive oirakhiba miyoi taraga taruk adugi manungda mapana nupani tare na nupini district ki oina yengbada Bisnupur dagi tare Imphal East dagi miyoi hum amasum Imphal West dagi miyoi taruk positive ori active case humfu ka taruk ta lai hari MHA ing tapa hanjil hanana bo honarakpada kemsana thagalakli Union Home Minister MHA Manipur hauzik thokliba wathok asi lusinana ba akhanaba thawrang kya lokhalakpada singjamai assembly constituency ki MLA yumnam kemsana thakarba phungtorakli kumja english ngani ga kungo humdo gi me ahum digi tholakiba wathok asi lusinana ba central government tuwan ba thawrang kya lokhutuna lakli haina palladuna MLA kemsana thadorakpa chiolaman hai Manipur ing tapa phibam hanjin hanana ba security force na Mapam kaya thibu humbi thabak chathaduna logi wangbara pairamba khulai kaya marum phakat pangamle singamari tampaki mapam kaya gi security forces na singthani oiba mongda makhal kaya gi khulai sing phagatuna lakhi Ministry of Home Affairs na civil society organizations sing yauna tuan ba stakeholders sing kaya khana wari sanaduna state asida ingta papurakna bohonari Manipur gi governor Palana Sire masid maru oiba thaudang lauri haina sirol asina makhata na phungdorakli accident na constable ama yauna miyo ni lekhidri tuan mafam na thopal lambi gi khudong thiba thawdoni da Manipur police ki constable ama yauna miyo ni lekhidri hari khongjom police station kon ba sora ga taina pham ori ba khongjom lauksi ma para ngarang numidang pung ni pang minit kulom tarakpan Imphal gi kaksing tamna thorakpa activa amaga Bajaj bihi 15 ga tata dimper amada thomjin madigi activa thorakpanu par thabo thukum da lekhitabani amaram dangarang nungai matung pung tarani thuram tarakpa da Imphal West district ki pasoi police station ki manungsan ba yorem amasum sagol tong ba ani ki marakta leipa yu thakpani habesing medical checkup tawrak halakpa da police ki kangbu tonglakpa tata sumo ama accident tholaga maklang turel tasin badigi constable ama Sire du ga misam tare na sokle haidin su pawmun makhata na phungdorakli Tentang na sumna mayam na thamjage duga hausikoi na di mayam paw si sumatang ase lusinjarage masuma khata ba no update mayam punang mina sena channel sigi mekeri mayang pham da makhata na thamjari makhata ba no update mayam punang mina si